इमेज पाउदम मियंग ताबिरब सिंह सुरबलाना खुरुमजरी नसिगी मरोइब पाउ पिजरी अहोंग पुंगी वाथोक मियांगी वायल हाइब हिरमदा मिफम फमदुना वारेप कया लौख्रे कक्चिंग डिस्ट्रिक्ट के चपचाबा बाउंड्री लेपथोकनबा सेम उनदुना हाइजेनबा मीटिंग अमा फमदुना प्रोटेक्शन कमिटीना वारेप लौख्रे लोइनना यू लीगलाइज तौबगी मायोक्ता ngasisu मफम खरदा वकन फमखी पामुचा खाइना पिजरी हौजा हौजिक वाथोक ओइरिबा खुराई अहोंग पुंगी वाथोक अथुबा मतमदा मियामना लोइसिनमिनबा होटनमिनबा पंडित लोइसंग उल्ट्रा संगलेन इनिंग थौलैसेंबा सनाजाउबा अमदी लेंगाकना हाइरिबा वाथोक असि अथुबदा लोइसिनबा लंबी याटपियु लोइनना मणिपुरगी लैसेमलोंदगी लैजरक्लबा लाइफमलेन सिंगबु स्टेट लेंगाकना अथुबदा ngaksenbiduna thamhanba haina मियामना अमता ओइना यानदुना वारेप लौनख्रे लैहोमी सलाई अहोंगपुंग थौगलुप माइचौ निंगसेंगलुप अमदी लाइरेंबी सिंथालुप अहुमना सेंदुना ngasi खुराई अहोंगैदा लैबा ईस्टर्न एजुकेशनल क्लब की लंपाकता अहोंगपुंगी वाथोक मियामगी वायल हाइबा हिरमदा मियामगी ओइबा मिफम अमा पांगथोकलबा तुंगदा हाइरिबा वारेप असि लौखिबनी मियामगी मिफम अतुदा सोशल एक्टिविस्ट एके इबोमचा मणिपुर पंडित लोइसंगी पंडित अचौबा नुंगमाइथेम अपाबिना पंडित लोइसंग सना कोनुंग मरु लोइसंग गे पंडित ngariyanbam khomba amadi ii club ki secretary khoirom rojena mathangsina athoiba mithunglen tharumapu amadi akhanaba mithunglen oina saruk yaki ngasi kakching municipal council ki auditorium hall da kakching district protection and development committee ki general body meeting ama committee asigi president yengkhom bhaiga chandra singha थोकचोम तोंब सिंहा एक्स मिनिस्टर कक्चिंग एसी एम शरद सिंहा चेयरपर्सन सुगनु म्युनिसिपल काउंसिल याम्बेम सहित सिंह सोशल वर्कर ना प्रिसाइड तौदना पांगथोखरे हाइरिबा मीटिंग असिदा हौजिक ओइरिबा कक्चिंग डिस्ट्रिक्ट की बाउंड्री की मतंगदा मणिपुर की चीफ मिनिस्टर उन्नदुना खन्ना नैनरगा कक्चिंग डिस्ट्रिक्ट की चपचाबा बाउंड्री लेथोकपिनबा हाइजबा लोइनना कक्चिंग डिस्ट्रिक्ट प्रोटेक्शन एंड डेवलपमेंट कमिटी की सब कमिटी खरा डिस्ट्रिक्ट असेगी तोंगान तोंगानबा मफमसिंग सुगनु पालेन अमसुंग सोराना चिंगबा मफमसिंगदसु हांगदोकपगा लोइनना मतुंग तारकपा मतमदा हाइरिबा मफमसिंगदसु मीटिंग पांगथोक्तुना प्रजा मियामबो हिरमसेगी मतंगदा हेना ममुताना खंगहननबा होनबा अमदी हौजा हौजिक मणिपुर लेंगाकना मणिपुर की ऑटोनोमस डिस्ट्रिक्ट की डिलिमिटेशन एक्सरसाइज तौरिबसिदा कक्चिंग डिस्ट्रिक्ट के मनुंगदा लैरिबा मफम अमता कोनसेनबा यारोय हाइबा वफम अदु अमुक हेना जेसेलहनबा लोइनना फिवम मतमगी मतुंग इना तुंगी मिरोलगी दमक खंदना यामना तंगदु लैताबा चौखटपा शांति लैबा कक्चिंग डिस्ट्रिक्ट अमा ओइनबा डिस्ट्रिक्ट सिदा लैरिबा प्रजा खुदिंगमक अमता ओइना खोंजंग चंगसिनमिननबा हाइना वारेप लौनखिबगा लोइनना अथुबा मतमदा चीफ मिनिस्टर उन्ननबा होनबा हाइबा वारेप सिंग लौखि कोलिशन अगेंस्ट ड्रग्स एंड अल्कोहल कदा अमदी नुपी समाजना लमदम सेगे तोंगान तोंगानबा माइरापाई बिलुप सिंगा खुसमनदुना मणिपुर लेंगाकना यू सुंगबा योनबगे अथिंगबा लौथोखिबा वारेप हंदोउ हाइना चथरकलिबा खोंजंगी मनुंग चंदा ngasisu तोंगान तोंगानबा मफम अहुमदा वकन फमखरे ngasi वकन फम अदु कक्चिंग डिस्ट्रिक्ट के मनुंग चना लेबा हियांगलम मखालेकाइदा कदा नुपी समाज थौबाल इमा अमदी हियांगलम मखालेकाई मैरापाई बिसिंगना पुन्ना सिंदुना फमखी इम्फाल वेस्ट डिस्ट्रिक्ट के संजम चिरांगदसु लेकाई सिगी मैरापाई बिसिंगना कदा अमदी नुपी समाज का पुन्ना खुसमनदुना फमखी अमदी सगोलबन मबुदौ मंत्री लेकाई दसु लेकाई की मैरापाई बिसिंगना नुपी समाज अमदी कदागा पुन्ना खुसमनदुना वकन फम चथखिबनी वकन फम दुदा सरु याखिबसिंगना मणिपुर दा युसुंगबा अमदी योनबगी अयाबा पीबा यारोय कैबिनेट की वारेप हंदौ अमसुंग मणिपुर मियाम युदगी कल्लु हाइबा खोलाउसिंग लाउखी लोइनना लेंगाकना लौखिबा वारेप अदु हंदोक्तबा तारबदी नुपी समाज कदागा पुन्ना खुसमनदुना खोंजंग कया चंगसिंगनी हाइबा वफमसिंग फुंदोकी सरकार ने होजी चक्लिबा यू की मतंग लेगलाइजेशन तौरिबसे
अखोई इसाना यानी अमदि लेबाक के होगले बैसा इसु सिंजे युसिना सम मांगसलतना अखोई मणिपुर समाज तुंगरगदि अखोई तुंगी युबिरेन से कनानो ओइबनि अदनने अखोई तुंगी युबिरेन सिंजी इसा इसु कनबे दमुक्ता हाइबे सरकार की या चथरिबा थबक थोरांग निसागी तरफ अखोई सगमन मुक्तुल लकागी मेरा पैबी सिंह मुसुम का पुलने नखोई मसी सुंपा पामते पैसा नहीं है ngasi all Jiribam Cook Association na sinduna Jiribam gi Congress bawan mamangda wakan fam kre wakan fam aduda cook amasung helper singi honorarium hengatlo state ke share hengat na ba budget ta hapu chahida tha tara nithoi gi honorarium pu thada lupa lising kun mari pu social security pu thada pension lupa lising taruk pu mid day meal worker sing bo regularize to pu haiba banner thetuna wakan fam ki wakan fam asigi matangda all Jiribam Cook Association Jiribam gi president Longjam Sanderani na paumishing da phongdokibada mid day meal asi Englishing ani mangadagi hokibani matamatuda thagi oina lupa chawnga pirambadagi ekhoina sarkar da haijabadagi lupa lising amada pibire adubo lupa lising ama amanadi imung manung puba ngamdaba asina maram oiraga India government amadi Manipur government na ekhoigi paisa asi hengatpiu haina phongdoki Technopal district ke manung channa laiba Kwatha village ta nomagi oiba lem na layeng bagi kem ama history society kakching na sinduna pangthokre ngasigi kem aduda makhal khuding makki ana layeng chathakibaga loinana lem na hidak langthak sing suppi ki ngasigi kem aduga mari lainana Dr. LRK retired physician na phongdokhibada Indo Myanmar border gi ngamkhai ngaptuna lairiba maitai furupna khundariba Kwatha village aseda lairiba miyoi sing asi medical gi lamda khara sotana laiba ubadagi kharata oirabasu medical gi lamda mateng pangnana bagi pandamda lemna laiyambagi kem asi pangthokibani hairi Anisuba Bethel Night Come Talent Hunt Explore Your Talent haiba thorom ama ngarang numidang More 1 number 2 mission wing the Laiba Bethel High School da pangthokre haiba thorom aduda STC gi president Victor Limthang local educationist and social leader PS Gangte school asegi principal Holkhosat Mate SMC gi vice chairman Len Mate na saruyaki amadi tongan ba miyoy kya nasu thorom asegi special guesting oiki tungda thorom aduda Bethel High School asegi tongan ba mahiroi singi oiba talent han ga mari lainana isai jagoi cultural cookie dance yauna maihorol dagi chatnaduna laikhiba lakhiba thorom singsu utki haiba talent han asegi changdam nabagi thorom sing aduda makok muthang takraba singda manamathum sing piduna mairoi sing bu pukning thawatki Lions Club International District 322D Zone 8 Region 4 gi anirak suba District Governors Advisory Committee meeting nasi Lions Club Kakching Greater na sinduna Kakching chumnangda laiba representatives of Lois Roll Kakching gi building the pangthokre thoromduda Zone 8 Region 4 2022-23 Lions Club International District 322D gi Zone Chairperson and Munal Maitai Region 4 gi Region Chairperson M. Lokendro GMT Coordinator District 322D Dr. P. Rasmani na chingba kaya na sar yabaga loinana District 322D gi GST Coordinator Singh Mathangsitna Joy Singh Oinamna the role of PST on club service activities madi Dr. P. Rasmani na membership growth and service expansion haiba topic singda wangangki Tarungi saru ama oina handak chahida pangthokiba painting piece poster contest da mako oirakhrabi Patma Ratana English School ge class 8 ki mahiroi TH Lakshmi Devi ani shubada Kakching Higher Secondary School ge class 7 ki mahiroi Wakila Amadi ahum subada Grace Cottage Academy ge class 8 ki mahiroi Loyangamba Khuraijam da manamathumsu yenthoki Chawkhatpa Manipur Watapataba ama oina bagidama Manipur gi Assembly Constituency Humfumak Model Assembly Constituency ohenaba Manipur gi sarkar na akhanaba thoksel thorang paikhatgadabani haina Manipur People's Democratic Front ki Secretary Sapam Samungau na ngasi Manipur Press Club ta pangthokpa paumishing unabada phongdokre mahakna hai hojak chathariba sarkar gi sasan mawong asida asumak chathatuna leirabadi kedawnungda chawkhat lambida lakpangamloi Rajasthan ki district amagi missing na hena yamba Manipur model state ama oihanba haibasi araiba thabak amani karigumba constituency sing asi model constituency oirabadi Wathok lanthok lairaroi
chawkhat lamdam ama haibadu oiragadoribani masi Manipur gi assembly humfugi MLA singna khangba Manipur na model state ama oiraklaba matamda India mapangal kanba leiba amasu oigadoribani phungdoki develop Manipur na develop state oiba matamda Bharat se Southeast Asia de prithvi na mapangal kanba aduma strong country soidana oine aduna strong country oina ba dream da mambhavna lasi Manipur se model state ama oina na ba dong ni tuma ba khalom khaidok piraga adegi tuma ko political party ki thinking khaidok piraga usually leiba MLA hukuna aduga AP hukuna Manipur assembly segment hukuma aduga model assembly segment ko hindiu Manipur gi imalon amadi iye yokhatnaba hotnabada achoba thodang yaramba laikhidraba luchingba jingshubam akaba maitai laikhidaba numit December gi tang 13 asibo lengakna half holiday oina lauthopiu haina wakhalon manaba apunba wamagi president Moirangthem naukhongbana ngase Manipur Press Club to pangthupa pawmishinga unabada phongdokre mahakna hai lamdam segi lon mayek inat furup kanglup khudingmak ikai khumnaduna amato oina punsinabada achoba thodang lauramba jingshubam akabana hotnajaramba singi mahai yale Manipurda matam kayadagi Mangladra Mipairuraba Maitei Mayek Asibo Kumja Lising Ani Tarukdagi Class 1 da Bengali Mayek Tambadagi Mahut Sinkiba Aduna Ngasidi MA Fawa Maitei Mayek Tamle Punamak Mahakna Lamjingduna Hotna Birambani Mahakna Makata Aduna Jingshubam Akaba Maitei na Laikhidaba Kita Truksuba Common Thorom Ase Luchingba Segi Mitam Khiliba Mahaki Aroiba Yatafam Oiliba Wakada Ayuk Tahikat Lekat Tamlaba Matung All Assembly Holda Ningthau Sana Zawale Sembana Saruk Yaduna Mapung Oiba Thorom Pangthongtuna Athoba Segi Matangda Khanani Nagani Thorom Aseda Lamdam Segi Miyamna Saruk Yabiu Numit Aseda Kanagumba Amatana Ban Blockade Tawduna Athingba Bibiganu Phongdoki akaba se masiya matik jaba ngumji namtedi video hendo kai ngum thukko lerna lengang mapuna asimulba oja asina legidego ni ase engaki ni thak lipagi ni thodo pake pigani lerna tangai thadana mapung phagona traju tangkhaya ma hadi hapuli di go to base dunsi bibin tabi do yamna maram cha yoje maram di ngasi irabo thari bab nyang hing irabo si mang honaram baduga ngasi legidaba laiograba jakam honam baduga thoyona khena darbara amsung madu wata brand khaji Manipur Cultural Council MCC gi ahan foundation de ngasi palace compound da laiba iboyama sumanglila sanglen da pangtokre thoromadu da patmasri ware panaba Kangjam Radha Kumar Singh President MCC amadi PH Gunachandra Sharma Lifetime President Manipur State Sumaglila Council na mathangsina athoiba mithunglen thoromapu amadi akhanaba mithunglen oina saru yakhi Tharonga mari lainana Manipur Cultural Council gi President Kangjam Radha Kumar Singh na hai Council ase Society Registration Act ki makhada registered body ama oina naba handaki hapta asida loishanaba hotnari masi hek oibaga mamangda pangthokkiba thabak thorom sengi matangda paper pathokpana chingba thabak thorom kaya chatharagani loinana cultural activists sing khari kari toba yabage haibanu chingba lamdam sege cultural organization singa punsinduna positive oina manglomda chatharagani phungdoki 60 Mr. Manipur Diamond Jubilee da Senior Overall Winner Oiraklaba Maradona Ketrimayum Atai Medal Holder Singh Amadi Saruk Yakhiba Sanaroi Singbu Taramna Oktuna Ikaikumnaba Utpaki Thorom Amangase Kakjing Dramatic Union KDU Kakjing Chumnangda Kakjing District Bodybuilders Association KDBBA na Sinduna Pangtokre Thoromdu da KDBBA gi Donor Singh KSS Syam Kesor N Nopur N Chauton Sanatumba N Sharat Kumar SS Santa Sharma amadi Mr. Wall N London na President Member Singh oina saruk yakhi ngasi okhiba mahairoi singi manungda Mr. Manipur Maradona Ketrimayum amadi second place takhiba senior 90 plus kg Maibam Surjit wabagai makhalekai ani asi Mr. India contest ki trial da saruk yaragani ngasi gi thoramda women physics sing yauna apunba bodybuilder 13 po ikai khumna utki
ngase ayok Jiribam da lairiba Shiva Sena gi President Secretary amade Executive Member Singh amasung Shiva Sena Manipur Pradesh ki Vice President M Tiken Singh, Shiva Sena Manipur Pradesh ki President M Tombi Singh amadi Democratic Alliance ki Co-Convener Manmit Aroraga loinana Jiribam gi Uchathol da lairiba 50 bedded District Hospital Kadam Talagi Bamboo Chipping Factory ITI Office Building Harinagar gi Model School Mongbungi Tea State na chingba singda koina chatuna ingsinkre ngasigi khudong chaba lauraduna Shiva Sena Party da Jiribam da pokpa Urembam Asokumar Singha registered SP su Shiva Sena Party da Yarokpada President M Tombi Singhana harautayamna oki ngasi Jiribam gi sorok atingbi Hilgata the Manipur Western Gate Labor Welfare Union gi office hangdokre ngasi gi thorom aduda Manipur Building and Other Construction Workers Welfare Board ki chairperson K Sarat Kumar Singh, the Manipur Western Gate Labor Welfare Union gi President L Santajit Singh, Deputy Labor Commissioner Peter Salam, MCS Jiribam gi ADC Jameson Hangsing, MCS Jiribam gi Sub Divisional Police Officer T Inawi Singha MPS na Chief Guest President amadi Guest of Honor oina saruyaki Chief Guest ki warot piraduna Manipur Building and Other Construction Workers Welfare Board ki Chairperson K Sarat Kumar na phongdokkibada Jiribam District aseda asegumba union ama hana lairamdaba asibu nauna hangdokle haina tabada ai yamna nungai loinana labor card bairaba Jiribam Praja Singda December gi tang 15 gi manungda isa gi bank account da beneficiary sing changhallagani aduga office asidagi labor singna phangba yaba khudong chaba singsu lobiu haina mahakna phongdokhi thorom losilakpada labor card phangba yaba miyoi singda labor card singsu yenthoki United Kingdom ge Cambridge ki matenga loinana Takyal Kolom Lekai da leiba Kindergarten Montessori School da mathangi academic session dagi mai masen tambiba horagani haina school asege principal Dr. Longzam Dhanesona phongdokre wafam asing ase Kindergarten Montessori School Takyal Kolom Lekai gi chahi gi oina pangthokpa parents teacher meet ki thorom da phongdokkibani Taromadu da school ase da tamniba mahiroi singi mama mapa amadi oza singna saruk yaki amadi hena mahiroi singbu fagat hanabagi matangda khananaki Taronga mari lainana school segi principal Dr. Longzam Dhanesona hai UK gi Cambridge na school sida early years ki khudong chaba pirakle maram aduna Cambridge ka chap manaba thakta mahai masin tambibagi thabak su hauragani National Education Policy gi matung inna class 5 fawbudi mama lolda mahai tambina basu kana hotnari mamangai gi matamda lairamba lairik tambagi chatnabi kaya aduga haujikadi khetnaba lairi Hongleba matamgi ichel aseda saruk yabak ngamnabagidama anoba interactive board taru school seda install tawragani mahiroi ama fahnaba hotnaba matamda school da takleba oza khaktana ngambanate oza amadi mama mapa oibasingna puna khanaduna thabak tawba haibase yamna maru oi school seda tamliba mahiroi sing asegidama school gi oza singna hotnariba mayam asesu ningthina mama mapa singda khanganaba hotnabada Thormasina mateng pangani haibagi thajabalai Thormase covid laikhibadagi chahi ani romdi pangthok pangam khidre school gi lairiba oza sing punna hotna minaduna hojik fawba mairu singbo hena fana bagidama hotnaribani Yaripok Kaithel gi akoibada mathau nithina pangthokpa Yaripok Traffic Control Police DCP gi personnel anida Zonal Education Office JDO Zone 3 Thawada cashier oina thau puramba thabaktagi potharaba amadi Triveni Films Production gi producer oiduna Manipuri digital feature film kaya puthokraba Taivi Loitongbam ibobina uniform set amamam khudol tamduna puning thawakre ngasi Yaripok Kaithel gi traffic police picket point da pangthokpa achamba thorom amada uniform sing adu TCP gi personnel ani Ajit amasung MD Imam Ali da khusnakibani pungning thogatpagi thorom adu da SDPO Yaripok TS Santi MPS Yaripok PS ki OC Inspector MD Jahiruddin film producer Taibi Loitongbam filmmaker PK Paunam amadi atai traffic amadi police personnel kaya susaruk yaki Laifam Kuno Youth Development Association LKYDA na sinduna keba Industries Manipur ga khosam naraga
ngasi nomagi oiba free health checkup ama LKYDA community hall da pangthokre kem asigi matangda LKYDA gi secretary Huidrom Achongna hai association asina chatharak patongan tongan ba thabak tharom gi saru ama oina lamdam asonggi praja singbu masamawu fana lehenbagi pandamda ngasigi kem asi keba industries Manipur na sponsor tawbiduna pangthokpani phungdoki Hanagi Vice President Venkaiah Naidu da 25 Sri Chandrasekharendra National Eminencies Award pikre tungan ba categories da award pikibagi manungda saknairaba industrialist Ratan Tata renowned cardiologist and Padma Vibhushan awardee Dr. Marthanda Verma Sankaran Balianathan scientist advisor to Government of India Ajay Sud amadi famous Harikatha artist Bishaka Harini Public leadership, community leadership, science and technology amadi social thinker singna makoi gi lamda thoidokpa thabak tawbagidama award sing asi pibani Mumbai da pangthokiba thorom aduda wangangladuna hanagi Vice President Venkaiah Naidu na haikibada mahakna khaliba lam aduna miyamgi kanaba tawnabagidama inspire tawriba miyosingda award asi pibani Kamakoti Pithamgi Humphunipan Suba Sakaracharya Oiba Mahaswamina Tambiram Kibasing Ado Ngasisu Mahaki devote Singna Ningsingli Indian tradition amasong tradition inunaba miyamda Venkaiah Naidu na haiki ngasidi malem nasu India da yenglakli haiba wafam su phungdoki Customs Act 1962 na chahi humpu surak pagi celebration gi manung chanda Custom Division Imphal na sinduna nomagi oiba football tournament ama Imphal East District ki haingang da leiba marching football tough ta pangthokre role of customs in Northeast region high awareness asibu miyam da hena khanghan bagi pandamda pangthokpa tournament aduda Custom Division Imphal Central GST Imphal amadi Naharod Leisemba Club Thangmaivan Sinam Lekai Haiba Team Ahumna Saruyaki Tournament aduga mari lainana Custom Division Imphal Deputy Commissioner Kirti Sri S na Tharamasi Customs na India ke Northeast region da paikat liba tungan ba thabak thorom ase sports ki mateng dagi miyam da khanghana ba pangthokpani haiki aroibada maroiba pau umhana pizari ahong punggi wathok miyam gi wayel haiba hiram da mifam phamduna warep kaya lokre Kakching District ke chapchaba boundary lepthoknaba sem unaduna haijenaba meeting ama phamduna protection committee na warep lokre Loinana you legalize tawbagi mayokta ngasisu mafam kharada wakat phamki ngasigidamaktadi PAODAM matang sida loijare miyeng tabiribasingbo amukana khurumjari